Peace pambra. Pame. Pameba. Fudil Naga Coordination Committee gi Maikei Kangpokpi hairiba Manipur gi district asiga Churchandpur hairiba district ani asi faunanabgi damakta Kuki khulai paiba miyoi kaya amagi gun power da chingmai kaya amu namduna kokthokduna lambi semduna masida khusu khulai puthok pusin tauba amasung aronba thabak kaya ama chathanabagi damakta semlakliba Tiger Road amasung German Road haina khangnariba asibu nagagi oina khundaduna leiba mafam singda makogi ayaba yauduna sajili haibagi oiba wow asibu yaningdaba fongdoktuna ngarang asi yamna chawba rally chatkhaba matungda masigi makha tarakba khongthang ama oina ngasi naga taba mafam kaya amada paksana kuki furuki miyosing changba yaroi haiduna lauthokiba shutdown aduki mami yamna chawna uba fangli awang semai romdagi haigatuna leiriba makhan village atopa sailomda jaujang tek tamenglonggi oiba mafam kaya ama Kangchup area gi oina leiriba mafam sing asida naga taba area singda kuki furuki miyosing changba yaroi haiduna lauthoktuna matam kaktabagi oina thangliba athingba asigi oiba yamna chawba mami sing uba fangli Mafam kaya amada paksana pangthokliba naga taba mafam singda kuki furuki miyosing changba yadabagi oiba athingbagi oiba khongjang asida makhan village gi oina chathariba khongjang changsilliba mafam aduda ground reporting gi damakta manipur gi media personal kaya amana chatluba matamda hauzik leiriba issue asigi matangda kuki furuki miyosing gi maikei dagi su wafam sing phongdokpagi oiba video singsu social media da yamna kanna saitorakli Fazano como, nada de. Want to peace nang peace pambra. Pame. Pameba. Chumaina gap leiba khotpa aduda athing basic and pam deko. Metilonda. But I mean unwanted incidents are do you want to peace really? Maybe. Maybe. Why maybe? Because it's better than war. War. Better than war. Yes. Do you want to war? No. No. I want peace. Peace. Okay. State asigi oina leiriba chahi ani henzilaklaba irang asida Kanglu furum naidana leiriba irang leiriba lanfam asigi oina khwaidigi yamna chawba chaitheng fangliba asi nongmagi suraga chariba chara taliba lairiba sinmi singni haibasidi yamna mayeklana adumak ngasi su hongba leitana leiri Hauji fawgi oina Foothill Naga Coordinating Committee gi maikeidigi chathariba shutdown gi oiba khongjang asi aduki matik yamna mai pangna non violent oiba maongda chathariba shutdown asisu mai pakna changsinba aduga violence ki oiba thabak thongsing asisu udana lakliba kuki furuki miyoi khudima hanan khibagi oiba visual sing adumak lepa leitana thorakli Han phone tawraga angapgi mo tawraknibu yaroi ngamuna lauthokrabne lauthoga noina dum hajin jinla yaroi dabada tawragadi amu nuainaroi de nasana khang hanguko Hauzik Foothill Naga Coordinating Committee ki maikeidigi naga singna khundaduna leiriba mafam singda kuki furuki miyosing changba yaroi haiduna thingliba shutdown lauthokliba asida maruoina palliba point sing asida ihan hanbada Hauzik makuina Tiger Road amasung German Road haiduna Churchandpur to Kangpokpi faunabagi damakta sem sarakliba lambi asida nagagi oiba territory fauduna chatpa matamda makogi oina leiriba customary law sing amasung makogi oina leiriba land law sing adubu Violate tawduna nagasinggi oina leiriba lam adu sizinaba matangda makoigi oiba permission makoigi oiba ayaba amata yauduna namfuda nongmei paire haiduna force tawduna sizinaki haibagi oiba wafam asibu yaningdaba fongdoktuna hairiba lambising asi naga taba mafamsingda semlakpa yaroi haibagi oiba athingba asingni anisuba wafam asina manipurgi oina hauzik losinma naidana leiriba irangmara asida valley gi mafam kaya amabu koisinduna leiriba kuki gi su group gi oiba designated camp sing asi leibana maram oiduna irang asida aduki matik yamna chawa khudong chaba ama lauba aduga micham praja singne ing chikna low sing uba yadaba amasung free da leiba ngamdabagi oiba yamna chawa problem ama leiba asi khudingmakna loinama ukrabani hauzik leiriba irang asi losinabagi damakta honarakpa matamda India government ki maikeidagi tangkak kaya khaidoktuna su group singa unaduna wari sanabagi oiba thabak sing leikre
यूनियन गवर्नमेंट की इंडियन गवर्नमेंट की माइकई फोंदोरखिबा यामना क्लियर ओइबा पॉइंट अमदा हौजिक लैरिबा इरांग असि लोसिनबगीदमक्ता खोंथांसिंगी मनुंगदा सु ग्रुपसिंग असिगी ओइना लैरिबा डेजिग्नेटेड कैम्पसिंग असिना बेली नकना क्वेश्चनदुना लैबा असिबु होंदोक्तुना अतोपा मफम अमदा होंदोक्नबगीदमक्ता यामना कनबा इंस्ट्रक्शन अमा लाक्पगी ओइबा वाफम अमा लैखि हाइरिबा वाफम असिदा यामना चावबा इरांग असि लोसिनबगी खोंथांग अमनी हाइनदि अदुमक फोंदोक्नरि तौबतबु मसिगुमलबा फिबम असि लाक्पा मतमदा नागा फुरुबकी मियोसिंगना खुंदादुना लैरिबा मफमसिंगदा नक्सिंदुना हाइरिबा कैम्पसिंग असि साजिलकपा तारगदि ममांगदा लैख्रिबा मतम असिदा थोख्रिबा थौदोक्सिंग कयासिंग असि उरबनिना मसिना मरम ओइदुना हाइरिबा एरियासिंग अदुदा यामना चावबा प्रॉब्लमसिंग लाक्पा याबगी ओइबा अकीबा लैबना साबा यारोय हाइबगी ओइबा वाफमसिंग असि अदुमक फोंदोक्लि अहुम सुबा पॉइंट फोंदोक्लिबा अखोगी पॉपी प्लांटेशन की ओइना लाक्लिबा प्रॉब्लम असिगी मतांगदसु हौजिक लैरिबा सु ग्रुप की कांगुसिंग असिना मकोइना कैम्प सादुना लैबा मफम की अकोइबसिंग असिदा पॉपी असि यामना निंगतमना थाबा ngambagi oiba thauna adu laibana maram oiduna hairiba कैम्पसिंग असि होंगलकपा मतमदा पॉपी प्लांटेशन असिसु मखोगी ओइबा मफमसिंग अदुदा योक्सिलकद्रा हाइबगी ओइबा वांग असिनी 2008 ता फॉर्मली मणिपुर हाइरिबा स्टेट असिगी लैंगाक यूनियन गवर्नमेंट अमसुंग हाइरिबा खुलाई पाइरिबा सु ग्रुपसिंग असिगा सस्पेंशन ऑफ ऑपरेशन की ओइना लैखिबा एग्रीमेंट असि लाख्रबा मतुंगदा मकोइना कैम्प सादुना लैबा मखोगी डेजिग्नेटेड कैम्प लैबा मफमसिंग असिगी अकोइबा असि यामना तोइना इरांग थुकनबा मिचम मियुसिंगी माइकेइदिगी फ्री ओइना चटपदा नुंगाइतबा मफम अमा अदुमक ओइदुना लाखि मरम अदुना हौजी इरांग लोसिनबगीदमक्तनि हाइदुना पाइखलक्लिबा खोंथांग अमा ओइना सस्पेंशन ऑफ ऑपरेशन दा लैरिबा खुलाई पाइबा कांगुसिंग असिगी डेजिग्नेटेड कैम्पसिंग होंदोरकनि हाइरिबा वाफम असिदा मखोगी कैम्प असिना नागा फुरुपकी ओइना लैरिबा मियुसिंग असिगी खुल मनाक्ता तासिलक्लबा मतुंगदा क्राइम रेट वांखलक्पा लैबदा नुंगाइतबा मफम अमा ओइरकद्रा हाइबगी ओइबा अकीबा अदुसु मयेक सेंगना उबा फंगदी हौजिक मणिपुर की ओइना ओइरक्लिबा फिबम असिदा सेंट्रल गवर्नमेंट की माइकेइदगिसु इरांग असि लोसिनिंगबा पामबगी ओइबा मम्मी अमा ओइना मैतै फुरुपकी मियोइसिंग मरु ओइना सीएस ऑर्गेनाइजेशन सिंग नाकल अमरोमदा कुकी फुरुपकीसु ग्रुपकी ओइबा कांगबु अमसु ऑर्गेनाइजेशन कया अमा दिल्लीदा कौदुना वारी सानादुना डायलॉग हौनबगीदमक्ता होनरी मतम असिमक्तदा लमदम असिगी ओइना लैरिबा इशू असिदा यामना चावबा प्रॉब्लम ओइरिबा असि खुलाई असिनी मसिबु लोसिनबगीदमक्ता मणिपुर पुलिस की माइकेइदगी चिंग अमसुंग तमखाइदना खुलाइसिंग फागतनबगी ओइबा ड्राइवसिंग चथबा लेप्ट्री खोंथांग असिगी मकादा मणिपुर की तंपाकी ओइबा मफम कया अमदा लेप्पा लेतना खुलाई अमसुंग मियोइ कया अमा फागतपगी ओइबा थौदो असि लेप्ट्री यामना फबा खोंथांगनि अथुबा मतमदा शांति हंजनबा ओइरसनु अदुबु नाकल अमरोमदा चथरग्लिबा खोंथांग असिदा नहानसी चुरचानपुर की मफम अमखक्ता कुकी खुलाई पाइबा सिंग फाबगी ओइबा थौदो अमखक लैखि Supe hoi miu mentite mission gena. No me. Sa kol ho hen. Vivi ho mat kon ba ka bol chau he. Se kol na sang ho. Ka bol sa deu he. Tan sa lo ne. Apa sao? हाइरिबा थौदो असिगी मदांगदा इकोइना ताजबदी फारिबा मियोसिंग अदु कुकी फुरुपी नुपी के आमा थोमजिलकपदगी नाथोक्तुना चेनख्रे हाइबगी ओइबा पाउदमनी थौदो असिगी मतांगदा करम्बा अनौबा अपडेट लैरबगी मदुदा चेनरिबा मियोसिंग अदु आइनगी ओइबा करम्बा एक्शन लौखटपगी मखोइसिंग फारबरा हाइबा वांग असिनी